ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯁꯔꯤꯇꯥ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯊꯣꯏꯅꯨ ꯀꯧꯕꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯥ 2 ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯑꯍꯟꯅ ꯄꯤꯕꯥ ꯀꯧꯏ, ꯑꯗꯨꯒ ꯑꯇꯣꯝꯕꯅ ꯇꯣꯝꯕ ꯀꯧꯏ꯫ ꯃꯆꯥ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯊꯣꯏꯅꯨꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕꯅ ꯑꯋꯥꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯅꯨ ꯃꯆꯥ ꯑꯅꯤꯕꯨ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯣꯏ ꯑꯅꯤꯕꯨ ꯍꯧꯒꯠꯂꯣꯅꯦ, ꯃꯇꯝꯁꯤ ꯊꯦꯡꯉꯕꯅꯤ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ." ꯄꯤꯕꯥꯅ, "ꯍꯧꯒꯠꯂꯦꯕ ꯏꯃꯥ." "ꯑꯇꯣꯝꯕ, ꯍꯧꯒꯠꯂꯣ, ꯊꯦꯡꯉꯤ, ꯂꯧꯕꯨꯛꯇ ꯆꯠꯀꯗꯕꯅꯤ, ꯊꯦꯡꯉꯤ." ꯇꯣꯝꯕꯅ, "ꯍꯣꯏ ꯇꯥꯆꯧ, ꯅꯣꯏ ꯑꯅꯤꯁꯤ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯗꯧꯔꯤ, ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯊꯕꯛ ꯈꯔ ꯁꯨꯔꯨꯁꯣ ꯍꯥꯏꯕ." "ꯍꯣꯏ, ꯆꯠꯂꯨꯔꯒꯦ ꯏꯃꯥ, ꯑꯗꯣ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯨ, ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏꯅꯤ." "ꯍꯣꯏ, ꯂꯣꯏꯔꯝꯒꯦ ꯏꯃꯥꯅ, ꯊꯦꯡꯅꯗꯤ ꯍꯜꯂꯛꯀꯅꯨꯀꯣ, ꯐꯖꯅ ꯆꯠꯂꯨꯔꯣ." "ꯏꯃꯥ, ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯂꯩꯈꯤꯗꯕꯁꯦ ꯀꯩ ꯑꯅꯥꯕꯗꯒꯤꯅꯣ? ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯤ ꯕꯥꯖꯤꯒꯤ ꯃꯁꯛ ꯈꯪꯂꯝꯃꯣꯏ, ꯑꯩꯈꯣꯏ ꯕꯥꯖꯤ ꯂꯩꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯅꯤ." ꯇꯣꯝꯕꯅ, "ꯇꯥꯆꯧ, ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯂꯧꯁꯤꯡ ꯊꯝꯕꯤꯔꯝꯕꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯐꯪꯖꯕꯅꯤ. ꯑꯗꯨꯕꯨ ꯑꯆꯧꯕ, ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅ ꯏꯃꯧ ꯅꯨꯄꯤꯒꯗꯣ ꯄꯥꯝꯂꯛꯏ ꯏꯃꯥꯁꯤ." "ꯏꯃꯥ, ꯅꯨꯄꯤꯒ ꯂꯩꯇꯦꯗ." "ꯅꯨꯄꯤ ꯂꯩꯇ꯭ꯔꯒꯅ ꯏꯃꯥꯅ ꯊꯤꯕ ꯇꯥꯔꯦꯗꯅ. ꯂꯧꯕꯨꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯊꯦꯡꯉꯤꯅꯦ ꯅꯣꯏꯕꯣ, ꯆꯠꯂꯣ." ꯇꯣꯝꯕꯒ ꯄꯤꯕꯥꯒꯁꯨ ꯂꯧꯕꯨꯛꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯄꯤꯕꯥꯅ ꯃꯄꯥ ꯁꯛꯅ ꯇꯣꯝꯕꯕꯨ ꯁꯦꯟꯅꯖꯩ, ꯌꯥꯝꯅꯁꯨ ꯂꯨꯅ ꯇꯧꯖꯩ꯫ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯑꯃꯁꯨ ꯊꯦꯡꯅꯔꯤ꯫ ꯇꯣꯝꯕꯅ, "ꯇꯥꯆꯧ, ꯑꯥꯗꯒꯤ ꯏꯆꯦ ꯊꯣꯏꯕꯤꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨ, ꯀꯌꯥꯗ ꯅꯤꯡꯊꯤꯔꯤꯕ." "ꯀꯔꯤꯅꯣ, ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯔꯤꯗ. ꯆꯠꯂꯨ ꯇꯣꯝꯕ, ꯀꯩ ꯈꯨꯟꯗꯒꯤꯅꯣ ꯍꯪꯂꯨꯁꯤ." "ꯍꯣꯏ ꯇꯥꯆꯧ." ꯂꯩꯁꯤꯒ ꯊꯣꯏꯕꯤꯒꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄꯅꯤ꯫ ꯂꯩꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ, ꯅꯣꯏꯗ ꯂꯩꯗꯣꯏꯁꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯣꯏꯒꯦꯀꯣ ꯏꯇꯥ?" ꯊꯣꯏꯕꯤꯅ, "ꯀꯩꯒꯤ? ꯌꯥꯔꯣꯏ, ꯑꯩꯈꯣꯏꯗ ꯀꯨꯏꯅ ꯂꯩꯍꯟꯗꯣꯏꯅꯦ. ꯅꯣꯏ ꯏꯃꯥꯅ ꯅꯪꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕ ꯈꯔ ꯇꯝꯕꯤꯌꯨ ꯍꯥꯏꯔꯤꯗꯨꯗꯤ." "ꯊꯕꯛ ꯇꯧꯕꯗꯣ ꯌꯥꯝ ꯇꯜꯂꯦꯕ." "ꯍꯣꯏꯁꯦ, ꯅꯪꯅ ꯊꯨꯅ ꯇꯝꯕꯤꯔꯣ ꯏꯇꯥ. ꯑꯗꯣ ꯑꯩꯗꯤ ꯌꯨꯝꯒꯤ ꯊꯕꯛꯁꯦ ꯇꯧꯔꯛꯇꯕꯅꯤꯅ ꯌꯥꯝꯅ ꯇꯜꯂꯦꯕ." "ꯇꯝꯕꯤꯗꯣꯏꯅꯤ ꯏꯇꯥ. ꯑꯗꯣ ꯅꯪꯁꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯔꯛꯄꯗꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯍꯩꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯇꯥ. ꯑꯗꯨ ꯏꯇꯥ, ꯄꯥꯈꯪ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯤ ꯄꯥꯝꯗ꯭ꯔꯣ?" "ꯃꯁꯛ ꯐꯖꯕ ꯄꯥꯈꯪꯒ ꯊꯦꯡꯅꯔꯗꯤ ꯑꯩꯗꯤꯅꯦ ꯃꯇꯨꯡ ꯍꯦꯛꯇ ꯏꯟꯅꯗꯣꯏꯅꯦ ꯏꯇꯥ." ꯇꯣꯝꯕꯅ, "ꯏꯆꯦ ꯊꯣꯏꯕꯤ." "ꯇꯣꯝꯕ, ꯀꯩꯗꯧꯔꯒꯦ? ꯅꯪꯗꯤ ꯎꯗ ꯀꯨꯏꯔꯦ, ꯂꯧꯕꯨꯛꯇ ꯆꯠꯇꯣꯏꯔꯣ? ꯏꯄꯥꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯏ. ꯑꯗꯣ ꯅꯪꯅ ꯀꯧꯕꯕꯨ ꯀꯩ ꯍꯥꯏꯒꯦ?" "ꯏꯆꯦ ꯊꯣꯏꯕꯤꯒ ꯂꯥꯛꯂꯤꯕ ꯏꯆꯦ ꯑꯃꯁꯦ ꯀꯩ ꯈꯨꯟꯗꯒꯤꯅꯣ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯦ." "ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯈꯨꯟ ꯊꯪꯅꯕꯗꯒꯤꯅꯤ. ꯏꯆꯦ ꯂꯩꯁꯤ ꯀꯧꯋꯣ." "ꯏꯆꯦ ꯂꯩꯁꯤꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩ, ꯏꯇꯩꯃꯒ ꯑꯣꯏꯅꯤꯡꯉꯤ." ꯊꯣꯏꯕꯤꯅ, "ꯇꯥꯅꯤꯡꯗꯦꯀꯣ ꯇꯣꯝꯕ, ꯅꯆꯦꯁꯤꯗ ꯀꯥꯔꯟ ꯉꯥꯡꯒꯅꯨ." "ꯍꯣꯔꯦꯟ ꯀꯣꯏꯔꯛꯀꯦ ꯏꯆꯦ ꯂꯩꯁꯤ." ꯂꯩꯁꯤꯅ, "ꯍꯣꯏ, ꯀꯣꯏꯔꯛꯑꯣ." ꯊꯣꯏꯕꯤꯅ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯐꯥꯒꯤ ꯍꯦꯛꯇ ꯇꯧꯔꯛꯏ." "ꯅꯣꯏ ꯇꯥꯄꯤꯕꯥꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ, ꯏꯇꯥ ꯂꯩꯁꯤꯒꯤ ꯁꯦꯝꯕꯤꯕ ꯇꯥꯔꯤ." ꯄꯤꯕꯥꯅ, "ꯊꯣꯏꯕꯤ, ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯅꯣꯏꯕꯣ?" "ꯇꯥꯄꯤꯕꯥ, ꯏꯇꯥꯁꯦ ꯂꯧꯕ ꯆꯠꯂꯨꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯊꯪꯅꯕꯗꯒꯤꯅꯤ." ꯂꯩꯁꯤꯒ ꯄꯤꯕꯥꯒꯁꯨ ꯃꯤꯠ ꯆꯥꯅꯩ꯫ ꯑꯍꯥꯟꯕ ꯎꯕꯗ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯅꯨꯡꯁꯤꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯤꯗꯤ ꯏꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ, "ꯇꯥꯄꯤꯕꯥ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ. ꯇꯥꯄꯤꯕꯥ ꯍꯣꯏꯁꯨ ꯂꯧꯕꯨꯛꯇ ꯆꯠꯅꯤ ꯍꯥꯏꯕꯗꯥꯏꯅꯦ?" "ꯍꯣꯏ, ꯆꯠꯂꯨ." ꯊꯣꯏꯕꯤꯒ ꯂꯩꯁꯤꯒꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯤꯗꯤ ꯇꯨꯡꯂꯣꯝꯗ ꯄꯤꯕꯥꯕꯨ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ, "ꯇꯥꯆꯧ, ꯏꯆꯦ ꯊꯣꯏꯕꯤꯒ ꯂꯥꯛꯃꯤꯟꯅꯕ ꯏꯆꯦ ꯑꯃꯁꯦ ꯇꯥꯆꯧꯒꯤ ꯏꯇꯩꯃ ꯑꯣꯏꯔꯁꯤ." "ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯅꯨꯀꯣ ꯇꯣꯝꯕ, ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯩ." ꯊꯣꯏꯅꯨꯅ, "ꯆꯥꯛ ꯂꯣꯏꯔꯕ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ. ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯈꯪ ꯁꯥꯔꯤ ꯐꯥꯔꯛꯄꯁꯤ ꯃꯈꯣꯏ ꯕꯥꯖꯤꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ. ꯃꯈꯣꯏ ꯕꯥꯖꯤ, ꯅꯪ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏꯀꯣ. ꯅꯆꯥ ꯑꯅꯤꯁꯤꯁꯨ ꯌꯥꯝꯅ ꯐꯩ. ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯤ ꯃꯈꯣꯏ ꯕꯥꯖꯤ." ꯄꯤꯕꯥꯅ, "ꯃꯥ, ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ, ꯆꯥꯛ ꯆꯥꯔꯒꯦ, ꯌꯥꯝꯅ ꯂꯥꯝꯃꯤ ꯏꯃꯥ." ꯇꯣꯝꯕꯅ, "ꯇꯥꯆꯧ, ꯏꯆꯦ ꯂꯩꯁꯤꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯣ? ꯏꯇꯩꯃꯒ ꯎꯅꯤꯡꯂꯦꯗ ꯑꯩꯗꯤ." ꯇꯣꯝꯕ, "ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ?
ꯆꯣꯝ ꯆꯥꯗꯕ ꯑꯉꯥꯡꯁꯤꯕꯨ ꯃꯤꯅ ꯆꯦ ꯊꯣꯏꯕꯤ ꯍꯣꯏꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯀꯣ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯕꯅ ꯏꯃꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯏꯆꯦ ꯊꯣꯏꯕꯤꯒꯤ ꯃꯇꯥꯅꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯈ꯭ꯔꯦ ꯏꯇꯩꯃꯕꯨ ꯑꯣꯏꯅꯤꯡꯉꯩꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯄꯤꯕꯥꯅ ꯇꯣꯝꯕ ꯆꯥꯛꯇꯣ ꯇꯨꯃꯤꯟꯅ ꯆꯥꯎꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯕ ꯏꯆꯥ ꯇꯣꯝꯕꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯣꯏ ꯇꯥꯆꯧꯅ ꯈꯣꯏꯗꯥꯖꯔꯤꯔꯣ 이마기디 이마와 어머니 밤에 쪄봐 이마오니까 세바 더우도 밤에는 이마디야 비바이까이나 이마 어tom바나 하이버와부 아이지나바니 따정네 까이드나 하이드리네 이마 ngасai 따정나 미항루세 하이리네 이마 ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯈꯨꯟ ꯊꯪꯅꯕꯗꯒꯤꯅꯤ ꯍꯥꯏꯌꯦ ꯏꯃꯥ ꯑꯗꯨꯗꯤ ꯊꯣꯏꯕꯤꯗ ꯍꯪꯂꯒ ꯑꯆꯧꯕꯒꯤ ꯍꯥꯏꯅꯔꯒꯦ ꯃꯃꯤꯡꯕꯨ ꯈꯪꯕ꯭ꯔꯣ ꯇꯣꯝꯕ ꯈꯪꯉꯤ ꯏꯃꯥ ꯂꯩꯁꯤ ꯀꯧꯕꯅꯤ ꯄꯤꯕꯥꯅ ꯇꯣꯝꯕ ꯏꯃꯥ ꯅꯣꯏ ꯑꯅꯤ ꯆꯥꯛꯁꯦ ꯑꯝꯇ ꯇꯨꯃꯤꯟꯅ ꯆꯥꯁꯤꯕ ꯊꯣꯏꯅꯨꯅ ꯍꯣꯏ 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 이마ꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯏꯆꯥꯅꯨꯄꯥꯁꯤ ꯅꯨꯄꯤ ꯊꯤꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯁꯣꯝꯗꯁꯨ ꯂꯩꯁꯤꯅ ꯃꯇꯥ ꯊꯣꯏꯕꯤꯗ ꯄꯤꯕꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯩꯁꯤꯅ ꯏꯇꯥ ꯑꯩꯗꯤ ꯉꯁꯥꯏ ꯊꯦꯡꯅꯕ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯇꯥꯄꯤꯕꯥꯗꯣ ꯑꯩꯗꯤ ꯌꯥꯝ ꯈꯣꯏꯗꯥꯖꯔꯤ ꯏꯇꯥ ꯃꯁꯛꯀꯗꯣ ꯌꯥꯝꯅ ꯐꯖꯩ ꯑꯩ ꯂꯨꯍꯣꯡꯂꯒꯦ ꯏꯇꯥ ꯀꯔꯤ ꯏꯇꯥ ꯂꯩꯁꯤꯌꯥ ꯑꯁꯦꯡꯕ꯭ꯔꯣ ꯏꯇꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯍꯣꯏ ꯏꯇꯥ ꯇꯥꯄꯤꯕꯥꯗꯣ ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯈ꯭ꯔꯦ ꯑꯩ ꯌꯨꯝ ꯄꯥꯟꯅꯕ ꯏꯇꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯗꯣ ꯊꯨꯅ ꯇꯥꯛꯄꯤꯔꯣꯕ ꯑꯗꯨꯒ ꯇꯥꯄꯤꯕꯥꯒꯁꯨ ꯈꯪꯅꯍꯜꯂꯨꯀꯣ ꯏꯇꯥ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯀꯣꯏꯕ ꯑꯣꯏꯅ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯁꯤ ꯑꯗ ꯁꯣꯏꯗꯅ ꯇꯥꯄꯤꯕꯥ ꯊꯦꯡꯅꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯋꯥ ꯍꯧꯗꯣꯛꯂꯒꯦ ꯑꯗꯨꯒ ꯏꯇꯥꯁꯨ ꯅꯨꯃꯤꯗꯥꯡꯗꯒꯤ ꯊꯕꯛ ꯇꯧꯕ ꯇꯝꯂꯁꯤꯀꯣ ꯍꯣꯏꯕ ꯏꯇꯥ ꯌꯨꯝꯒꯤ ꯊꯕꯛ ꯍꯩꯇ꯭ꯔꯁꯨ ꯃꯧ ꯑꯣꯏꯕꯗꯤ ꯀꯥꯏꯗꯦ ꯀꯩꯅꯣ ꯏꯃꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯥꯛꯂꯁꯨ ꯑꯩꯗꯤ ꯇꯧꯅꯤꯡꯗꯦ ꯑꯗꯨꯅ ꯍꯩꯌꯨ ꯌꯥꯗꯦ ꯑꯩꯒꯤꯗꯤ ꯇꯥꯄꯤꯕꯥꯒ ꯈꯪꯅꯔꯒ ꯂꯣꯏꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯣꯏꯕꯤꯒ ꯂꯩꯁꯤꯒꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯑꯝꯃꯤ ꯄꯤꯕꯥ ꯍꯣꯏꯒꯤ ꯌꯨꯝꯒꯁꯨ ꯌꯥꯝꯅ ꯅꯛꯅꯩ ꯑꯗꯨꯅ ꯄꯤꯕꯥꯁꯨ ꯃꯇꯥꯎ ꯊꯣꯏꯍꯦꯟꯕꯒ ꯂꯥꯛꯂꯝꯃꯤ ꯊꯣꯏꯍꯦꯟꯕꯅ ꯏꯇꯥꯎꯕꯤꯕꯥ ꯑꯩꯈꯣꯏꯁꯨ ꯄꯥꯈꯪ ꯑꯔꯤꯕ ꯒꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯂꯩꯁꯥꯕꯤ ꯈꯣꯏꯗꯥꯕꯁꯨ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯏꯃꯥ ꯕꯥꯖꯤꯗꯤ ꯑꯍꯟ ꯑꯣꯏꯔꯛꯂꯦ ꯇꯧꯔꯤꯁꯦ ꯏꯇꯥꯎ ꯊꯣꯏꯍꯦꯟꯕ ꯏꯇꯥꯎꯒꯤꯗꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯊꯦꯡꯅꯔꯤ ꯄꯥꯈꯪ ꯑꯔꯤꯕ ꯏꯇꯥꯎꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯣ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ ꯏꯆꯦ ꯆꯥꯎꯕꯤꯒꯤ ꯄꯣꯠꯐꯝꯗ ꯆꯠꯂꯨꯁꯤ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯟ ꯊꯣꯏꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯃꯃꯤꯡꯅ ꯂꯩꯁꯤ ꯀꯧꯏ ꯃꯁꯛꯀꯗꯣ ꯌꯥꯝꯅ ꯐꯖꯕꯖꯥꯠꯅꯤ ꯏꯇꯥꯎ ꯑꯩꯗꯤ ꯂꯩꯀꯥꯏ ꯑꯣꯏꯖꯔꯕꯁꯨ ꯊꯣꯏꯕꯤꯁꯦ ꯅꯨꯡꯁꯤꯕꯗꯤ ꯄꯣꯛꯏ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯇꯧꯕꯅꯤ ꯄꯤꯕꯥꯅ ꯏꯇꯥꯎꯁꯨ ꯅꯣꯡꯃꯇꯒ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯗꯣ ꯏꯅꯦ ꯆꯥꯎꯕꯤꯒꯤ ꯄꯣꯠꯐꯝꯗ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯅꯤ ꯏꯇꯥꯎ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯅꯦ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯄꯤꯕꯥꯒ ꯊꯣꯏꯍꯦꯟꯕꯒ ꯂꯥꯛꯄꯗ ꯎꯔꯤ ꯊꯣꯏꯕꯤꯅ ꯂꯩꯁꯤꯗ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯂꯝꯃꯤ ꯏꯇꯥ ꯇꯥꯄꯤꯕꯥꯁꯤ ꯁꯣꯝꯗ ꯂꯩ ꯑꯩ ꯀꯧꯁꯤꯟꯒꯦ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯁꯤ ꯍꯣꯏ ꯏꯇꯥ ꯇꯥꯄꯤꯕꯥ ꯇꯥ ꯊꯣꯏꯍꯦꯟꯕ ꯁꯤꯡꯖꯨ ꯆꯥꯁꯤꯜꯂꯛꯑꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄꯗ ꯉꯥꯏꯔꯤꯌꯦ ꯊꯣꯏꯍꯦꯟꯕ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯊꯣꯏꯕꯤꯅ ꯁꯤꯡꯖꯨ ꯆꯥꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯛꯄꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯄꯤꯕꯥꯅ ꯊꯣꯏꯕꯤ ꯁꯤꯡꯖꯨꯗ ꯌꯥꯝ ꯍꯥꯎꯔꯝꯗꯣꯏ ꯃꯥꯜꯂꯤ ꯍꯣꯏ ꯇꯥꯄꯤꯕꯥ ꯌꯥꯝ ꯍꯥꯎꯏ ꯇꯥ ꯊꯣꯏꯍꯦꯟꯕ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯊꯣꯏꯍꯦꯟꯕꯅ ꯊꯣꯏꯕꯤ ꯏꯆꯜꯗꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯝꯃꯦ ꯇꯧꯔꯤꯁꯤ ꯏꯕꯨꯡꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤꯅ ꯌꯨꯝꯗꯒ ꯂꯩꯕ ꯐꯪꯗ꯭ꯔꯤ ꯅꯣꯏ ꯇꯥꯆꯧꯗꯤ ꯂꯪꯐꯩꯗ ꯂꯩꯈꯤꯕꯗꯣ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯣꯏ ꯍꯜꯂꯛꯇ꯭ꯔꯤ ꯇꯥ ꯊꯣꯏꯍꯦꯟꯕ ꯆꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯊꯣꯏꯍꯦꯟꯕ ꯄꯤꯕꯥꯒ ꯅꯣꯏ ꯑꯅꯤꯁꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯆꯦ ꯊꯣꯏꯅꯨꯁꯨ ꯑꯍꯟ ꯑꯣꯏꯔꯤ ꯄꯤꯕꯥ ꯅꯪꯕꯨ ꯃꯧ ꯑꯃ ꯊꯤꯔꯁꯤꯅꯦ ꯊꯣꯏꯕꯤꯅ ꯏꯅꯦ ꯏꯕꯨꯡ ꯑꯅꯤꯁꯦ ꯏꯅꯝꯃ ꯊꯤꯅꯕ ꯑꯝꯇ ꯁꯤꯜꯂꯁꯤ ꯑꯩꯈꯣꯏ ꯄꯤꯕꯥꯒꯤꯗꯤ ꯊꯣꯏꯕꯤ ꯅꯪꯅ ꯁꯦꯝꯕꯤꯔꯣ ꯏꯌꯥ ꯊꯣꯏꯍꯦꯟꯕꯒꯤꯗꯤ ꯏꯅꯦꯅ ꯁꯦꯝꯕꯤꯔꯒꯦ ꯊꯣꯏꯍꯦꯟꯕꯅ ꯏꯅꯦ ꯑꯩꯒꯤꯗꯤ ꯁꯦꯝꯕꯤꯔꯁꯨ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗꯒꯤ ꯑꯣꯏꯅ ꯁꯦꯝꯕꯤꯌꯨ ꯑꯩꯗꯤ ꯃꯤꯒꯤ ꯈꯨꯟꯗꯒꯤꯗꯤ ꯄꯥꯝꯖꯗꯦ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯅ ꯁꯦꯟꯅꯖꯒꯦ ꯍꯣꯏꯅꯦ ꯏꯌꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤꯗꯨ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯂꯅꯤ ꯏꯌꯥꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯈ꯭ꯔꯦꯗ ꯄꯤꯕꯥꯅ ꯂꯩꯁꯦ ꯀꯩꯗꯧꯔꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦ ꯏꯅꯦ ꯍꯣꯏ ꯏꯇꯥ ꯍꯣꯏꯅ ꯍꯥꯏꯅꯕꯗꯣ ꯁꯨꯝ ꯇꯥꯔꯤꯕ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯍꯣꯏꯅ ꯁꯤꯟꯗꯨꯅ ꯂꯩꯁꯤꯒ ꯄꯤꯕꯥꯒꯁꯨ ꯈꯪꯅꯖꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯊꯣꯏꯍꯦꯟꯕꯒ ꯊꯣꯏꯕꯤꯒꯁꯨ ꯈꯪꯅꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤꯁꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯈꯟꯖꯔꯝꯃꯤ ꯅꯣꯡꯃ ꯃꯈꯣꯏ ꯃꯔꯤꯁꯨ ꯎꯅꯖꯔꯝꯃꯤ ꯄꯤꯕꯥꯅ ꯂꯩꯁꯦ ꯅꯪꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯒꯦ ꯈꯜꯂꯤ ꯏꯃꯥꯁꯨ ꯋꯥꯖꯔꯛꯑꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯄꯥꯝꯃꯤ ꯇꯥꯄꯤꯕꯥ ꯑꯩꯁꯨ ꯈꯜꯂꯛꯈꯤꯒꯦ ꯑꯗꯨ ꯇꯥꯄꯤꯕꯥ ꯑꯩꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯀꯌꯥ ꯍꯩꯇꯦꯀꯣ ꯏꯇꯥ ꯊꯣꯏꯕꯤꯅ ꯇꯥꯛꯄꯤꯔꯁꯨ ꯑꯩꯗꯤ ꯍꯩꯌꯨ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯇꯥꯄꯤꯕꯥꯅ ꯊꯕꯛ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ ꯍꯌꯦꯡ ꯅꯣꯏꯗ ꯃꯧ ꯑꯣꯏꯔꯒ
ꯌꯨꯝ ꯑꯃꯒꯤ ꯃꯧꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯏꯃꯥꯅ ꯂꯣꯏꯅ ꯇꯥꯛꯄꯤꯔꯤ ꯑꯗꯣ ꯅꯪꯁꯨ ꯍꯩꯅꯕꯗꯤ ꯇꯧꯀꯣ ꯁꯣꯝꯗꯁꯨ ꯊꯣꯏꯍꯟꯕꯅ ꯊꯣꯏꯕꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯦꯟꯁꯤ ꯍꯥꯏꯕꯅꯣ ꯏꯃꯥꯁꯨ ꯍꯅꯨꯕꯗ ꯁꯤꯗꯣꯔꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯇꯥ ꯊꯣꯏꯍꯟꯕ ꯇꯥꯅꯤꯡꯗꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯗꯤ ꯀꯩꯗꯧꯒꯦ ꯂꯤꯔꯛꯂꯕ ꯃꯇꯝꯗꯨꯗ ꯆꯦꯜꯂꯁꯦ ꯍꯥꯏꯔꯦ ꯑꯩꯗꯤ ꯀꯨꯏꯅ ꯂꯩꯁꯥꯈꯤꯅꯤ ꯏꯃꯥ ꯕꯥꯖꯤꯒꯤ ꯁꯦꯕꯥ ꯄꯦꯟꯅ ꯇꯧꯖꯈꯤꯅꯤ ꯅꯪꯅ ꯆꯦꯟꯁꯤ ꯌꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯐꯥꯗꯣꯏꯅꯤ ꯅꯈꯣꯏ ꯌꯨꯝꯒꯤ ꯏꯃꯥ ꯕꯥꯖꯤꯗꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯅꯣꯏ ꯅꯆꯦꯁꯨ ꯂꯩꯔꯤ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯕꯥꯖꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯣꯏ ꯇꯥ ꯊꯣꯏꯍꯟꯕ ꯑꯩꯈꯣꯏ ꯊꯦꯡꯉꯤ ꯏꯇꯥ ꯂꯩꯁꯤꯒ ꯆꯠꯈ꯭ꯔꯒꯦ ꯏꯇꯥ ꯂꯩꯁꯤꯁꯨ ꯍꯌꯦꯡꯗꯒꯤ ꯃꯥꯒꯤ ꯈꯨꯟꯗ ꯆꯠꯈ꯭ꯔꯅꯤꯌꯦ ꯂꯩꯁꯤꯅ ꯇꯥꯕꯤꯕ ꯑꯩꯁꯨ ꯍꯌꯦꯡ ꯌꯨꯝꯗ ꯆꯠꯂꯅꯤ ꯑꯗꯣ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯎꯀꯣ ꯑꯁꯨꯝ ꯇꯧꯅ ꯂꯩꯁꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯂꯩꯁꯤ ꯃꯃꯥ ꯀꯦꯊꯕꯤꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯁꯦꯟꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥ ꯆꯥꯎꯊꯣꯏꯅꯁꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ ꯅꯆꯥꯅꯨꯄꯤꯕꯨ ꯀꯗꯥꯏꯗ ꯂꯩꯈꯤꯕꯒꯦ ꯃꯥꯏꯕꯥꯖꯤꯌꯥ ꯅꯆꯥꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯕꯁꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯐꯥꯎꯕ ꯍꯩꯇꯦ ꯍꯌꯦꯡ ꯋꯥꯏ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯇꯥꯗꯤ ꯇꯧꯔꯤꯁꯤ ꯃꯥꯅ ꯃꯃꯥ ꯅꯆꯥꯅꯨꯄꯤꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯝꯕꯤꯗꯕꯗꯤ ꯌꯥꯗꯦꯀꯣ ꯆꯊꯣꯏꯕꯤ ꯂꯩꯁꯤꯅ ꯕꯥꯖꯤꯌꯥ ꯀꯩ ꯍꯥꯏꯒꯦ ꯇꯥꯔꯤꯕ꯭ꯔꯥ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯎ ꯏꯆꯥꯁꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯕꯅꯤ ꯅꯪꯅ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯇꯝꯗ ꯃꯧ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯍꯩꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯃꯍꯤ ꯁꯣꯏꯗꯅ ꯂꯥꯡꯒꯅꯤꯀꯣ ꯅꯃꯥꯅ ꯇꯥꯛꯄꯗ ꯂꯧꯗꯕ ꯇꯧꯅꯨꯀꯣ ꯐꯖꯅ ꯍꯩꯅꯕ ꯇꯝꯃꯨ ꯍꯣꯏ ꯕꯥꯖꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯒꯤ ꯇꯝꯕ ꯍꯧꯔꯒꯦ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯏꯃꯥ ꯉꯁꯤꯗꯤ ꯏꯃꯥ ꯄꯣꯊꯥꯖꯔꯣ ꯂꯩꯁꯤ ꯆꯥꯛꯁꯪꯗꯨꯗ ꯀꯃꯥꯏ ꯊꯣꯡꯗꯣꯏꯅꯣ ꯈꯜꯂꯝꯃꯤ ꯆꯐꯨꯗꯨꯗ ꯏꯁꯤꯡꯒ ꯆꯦꯡꯒ ꯄꯨꯟꯅ ꯃꯩꯗ ꯊꯥꯡꯒꯠꯂꯤ ꯆꯥꯛꯇꯤ ꯑꯣꯟꯗꯅ ꯄꯦꯠꯂꯒ ꯂꯩꯔꯦ ꯑꯗꯨꯝ ꯏꯃꯥ ꯆꯥꯛꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯀꯦꯊꯕꯤꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯛꯁꯪꯗ ꯃꯆꯥꯅ ꯀꯧꯔꯤꯕꯗꯨꯗ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯂꯤꯕ ꯆꯥꯛꯇꯨ ꯎꯕꯗ ꯃꯊꯥ ꯁꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯩꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯆꯥꯛꯀ ꯊꯣꯡꯕꯇ ꯑꯣꯏ ꯌꯥꯔꯦ ꯅꯪ ꯌꯨꯝꯒ ꯄꯥꯟꯕ ꯌꯥꯔꯣꯏꯀꯣ ꯅꯪꯒꯤ ꯕꯥꯖꯤꯒ ꯅꯃꯥ ꯑꯩꯒꯁꯦ ꯃꯤꯅ ꯆꯩꯕꯗ ꯇꯣꯏꯅ ꯄꯜꯂꯅꯤ ꯏꯃꯥ ꯍꯌꯦꯡꯗꯒꯤ ꯐꯖꯅ ꯊꯣꯡꯂꯒꯦ ꯕꯦꯝꯃ ꯅꯪꯅ ꯇꯧꯗꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯑꯩ ꯁꯣꯝꯗꯁꯨ ꯊꯣꯏꯅꯨꯅ ꯄꯤꯕꯥ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯩꯔꯝꯃꯤ ꯑꯆꯧꯕ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯔꯤꯁꯦ ꯅꯪꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯇꯣꯝꯕꯁꯨ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯍꯣꯡꯕꯤꯗꯣꯔꯤꯕꯅꯤ ꯇꯣꯝꯕꯅ ꯃꯥ ꯇꯥꯆꯧꯁꯦ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯗꯤ ꯏꯃꯥꯒ ꯑꯩꯒꯅ ꯐꯥꯔꯨꯔꯁꯤꯔꯥ ꯇꯥꯅꯤꯡꯗꯦꯀꯣ ꯇꯣꯝꯕ ꯅꯌꯥꯗꯨ ꯍꯤꯒꯠꯈꯤꯅꯣ ꯑꯃꯨꯛꯇ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯄꯤꯕꯥ ꯂꯩꯁꯤꯒꯤ ꯈꯨꯟꯗ ꯂꯥꯛꯂꯒ ꯂꯩꯁꯤꯒꯁꯨ ꯎꯅꯖꯔꯝꯃꯤ ꯂꯩꯁꯦ ꯉꯁꯤꯗꯤ ꯅꯪ ꯄꯨꯔꯒꯦꯅ ꯂꯥꯛꯑꯕꯅꯤ ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯇꯥꯕꯤꯕꯥ ꯆꯥꯛꯐꯥꯎ ꯊꯣꯡꯕ ꯇꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯧ ꯑꯣꯏꯔꯕ ꯃꯇꯝꯗ ꯇꯝꯕꯤꯔꯒꯦ ꯑꯩꯒꯤ ꯈꯟꯗ꯭ꯔꯁꯨ ꯏꯃꯥꯒꯤ ꯈꯜꯂꯨ ꯑꯩꯁꯨ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯇꯥꯕꯤꯕꯥ ꯏꯃꯥꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯌꯦ ꯍꯌꯦꯡ ꯏꯃꯥꯒ ꯕꯥꯖꯤꯒ ꯇꯣꯏꯅ ꯄꯟꯅꯤ ꯍꯥꯏ ꯂꯩꯁꯦ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨ ꯍꯩꯅꯕ ꯇꯥꯛꯄꯤꯒꯅꯤ ꯑꯩꯒꯤ ꯏꯃꯥꯁꯨ ꯌꯥꯝꯅ ꯐꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯄꯤꯕꯥꯅ ꯍꯥꯏꯕꯗꯒꯤ ꯂꯩꯁꯤꯕꯨ ꯆꯦꯜꯂꯛꯂꯝꯃꯤ ꯑꯍꯜ ꯃꯁꯦꯟꯁꯨ ꯌꯥꯅꯗꯨꯅ ꯄꯤꯕꯥ ꯑꯃꯗꯤ ꯂꯩꯁꯤ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯁꯤ ꯌꯨꯝꯒꯤ ꯊꯕꯛ ꯍꯩꯇꯕꯅ ꯊꯣꯏꯅꯨꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯂꯩꯁꯤꯕꯨꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯕꯦꯝꯃ ꯂꯩꯁꯤꯌꯦ ꯅꯪꯕꯨ ꯏꯃꯥꯅ ꯄꯣꯠ ꯆꯩ ꯊꯥꯔꯤꯕꯁꯦ ꯍꯩꯅꯕ ꯌꯥꯎꯔꯨ ꯂꯥꯛꯎꯅꯦ ꯅꯣꯏꯅ ꯍꯌꯦꯡ ꯋꯥꯍꯩ ꯌꯨꯝꯁꯦ ꯀꯔꯝꯅ ꯄꯥꯜꯍꯧꯅꯤ ꯈꯟꯕꯗ ꯏꯃꯥꯁꯦ ꯁꯤꯕ ꯉꯝꯃꯣꯏꯗꯧꯔꯤꯀꯣ ꯑꯩ ꯏꯃꯥ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ ꯌꯨꯝꯗꯗꯤ ꯑꯃꯨꯛꯇ ꯊꯥꯔꯛꯇ꯭ꯔꯤ ꯍꯩꯇꯕꯗꯣ ꯏꯃꯥꯅ ꯇꯥꯛꯄꯤꯗꯣꯏꯅꯤ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯀꯝꯗꯧꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯏꯃꯧ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯕ ꯅꯠꯇꯦ ꯍꯦ ꯊꯣꯏꯅꯨ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣꯕ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯞꯂꯤꯗꯨꯕ ꯑꯗꯣ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯏꯃꯥ ꯀꯔꯤ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯣ ꯍꯩꯅꯤ ꯏꯃꯥ ꯂꯩꯁꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯃꯥꯏꯅ ꯆꯥꯛ ꯊꯣꯡꯁꯤꯒꯦ ꯈꯜꯂꯝꯃꯤ ꯇꯣꯝꯕꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯂꯒ ꯃꯇꯩꯃꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯎꯪꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯂꯝꯃꯤ ꯏꯇꯩꯃ ꯀꯩꯗꯧꯔꯒꯦ ꯎꯪꯗꯨꯅ ꯂꯩꯔꯗꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯇꯣꯝꯕ ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯣ ꯏꯇꯩꯃꯁꯤ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯏꯇꯩꯃ ꯆꯥꯛꯇꯣ ꯊꯨꯅ ꯊꯣꯡꯕꯤꯌꯨ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯍꯣꯏ ꯑꯩꯕꯨ ꯆꯥꯛꯁꯦ ꯀꯃꯥꯏ ꯊꯣꯡꯅꯤ ꯇꯧꯔꯤꯁꯤꯗꯤ ꯍꯦꯛꯇ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯊꯣꯡꯉꯒꯦ ꯄꯤꯕꯥꯁꯨ ꯍꯜꯂꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯕ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯂꯩꯁꯤ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯂꯣꯏꯔꯤ ꯆꯥꯛ ꯆꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯊꯣꯏꯅꯨꯅ ꯕꯦꯝꯃ ꯀꯩꯅꯣ ꯆꯥꯛꯁꯤꯗꯤ ꯅꯪꯕꯨ ꯃꯍꯤ ꯀꯌꯥꯝ ꯍꯥꯞꯄꯨꯔꯒꯦ ꯃꯤ ꯄꯤꯕꯥꯅ ꯂꯩꯁꯦ ꯆꯥꯛꯁꯤꯗꯤ ꯄꯦꯠꯄꯅ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯅꯪꯕꯨ ꯌꯦꯡꯂꯒ ꯃꯍꯤꯗꯣ ꯍꯥꯞꯄ ꯀꯩꯗꯧꯒꯦꯕ
ꯆꯥꯛꯁꯨ ꯂꯥꯝꯕꯗ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤ ꯇꯣꯝꯕꯅ ꯏꯃꯥ ꯍꯣꯏꯅ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯏꯇꯩꯃꯁꯦ ꯍꯩꯇꯦ ꯍꯥꯏꯔꯗꯤ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯇꯧꯔꯤꯁꯤ ꯍꯣꯏ ꯏꯃꯥ ꯑꯃꯨꯛ ꯊꯣꯡꯒꯠꯂꯒꯦ ꯍꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯅꯨꯡꯉꯥꯏꯐꯝ ꯍꯦꯛ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯇꯝꯕꯁꯨ ꯍꯩꯇꯦ ꯇꯧꯔꯤꯁꯤ ꯄꯤꯕꯥꯅ ꯂꯩꯁꯦ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯈꯔ ꯁꯦꯝꯃꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯇꯧꯁꯤ ꯍꯣꯏ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯁꯨ ꯍꯩꯅꯕ ꯍꯥꯏꯗꯨꯅ ꯇꯝꯕꯅꯤ ꯍꯦꯛꯇ ꯍꯩꯌꯨ ꯌꯥꯗꯦ ꯑꯗꯣ ꯑꯩ ꯍꯩꯅꯕ ꯇꯧꯔꯒꯦ ꯏꯃꯥꯗ ꯍꯪꯒꯦ ꯇꯧꯕꯗꯣ ꯇꯣꯝꯕ ꯆꯥꯛ ꯂꯥꯝꯃꯦ ꯊꯨꯅ ꯊꯣꯡꯕꯤꯌꯨ ꯏꯇꯩꯃ ꯍꯥꯏꯕꯗꯨꯗ ꯊꯨꯅ ꯊꯣꯡꯕꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯊꯣꯏꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛꯇꯣ ꯊꯣꯡꯂꯒ ꯆꯥꯔꯝꯃꯤ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯂꯩꯁꯤꯁꯨ ꯊꯕꯛ ꯇꯧꯕ ꯈꯔ ꯍꯩꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯣꯏꯔꯝꯃꯤ ꯑꯗꯨꯒ ꯂꯩꯁꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯖꯔꯝꯃꯤ ꯏꯃꯥ ꯑꯉꯥꯡꯁꯦ ꯉꯥꯛꯇ ꯂꯧꯕꯤꯔꯝꯃꯨ ꯑꯩ ꯏꯪꯈꯣꯜꯒꯤ ꯄꯣꯠꯁꯤꯡꯁꯦ ꯏꯁꯤꯡ ꯈꯔ ꯆꯥꯏꯔꯨꯒꯦ ꯍꯣꯏꯗ ꯏꯁꯨ ꯅꯨꯄꯥꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯧ ꯅꯨꯄꯤꯁꯨ ꯊꯕꯛ ꯇꯧꯕ ꯈꯔ ꯍꯩꯖꯔꯛꯂꯦ ꯄꯤꯔꯣ ꯏꯁꯨ ꯁꯅꯥꯗꯣ ꯑꯗꯣ ꯏꯁꯤꯡ ꯆꯥꯏꯕꯗ ꯃꯌꯥꯝ ꯆꯥꯏꯔꯒ ꯃꯅꯥ ꯃꯁꯤꯡ ꯍꯥꯠꯇꯣꯛꯄꯗꯤ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯃꯌꯥꯝ ꯆꯥꯏꯗ꯭ꯔꯕꯅꯦ ꯑꯩ ꯇꯣꯝꯕꯅ ꯏꯃꯥ ꯑꯩꯒꯤꯁꯨ ꯋꯥꯈꯜ ꯑꯃꯇꯪꯗꯤ ꯈꯟꯕꯤꯌꯨꯗ ꯁꯅꯥꯊꯣꯏ ꯈꯥꯇꯣꯟ ꯇꯣꯝꯒꯦ ꯂꯥꯎ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯏꯗ ꯅꯪꯒꯤ ꯈꯥꯇꯣꯟꯁꯨ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯔꯛꯇꯣꯔꯤ ꯍꯅꯨꯊꯪꯗ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯒ ꯂꯨꯍꯣꯡꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯇꯣꯝꯕ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯏꯃꯥ ꯂꯣꯏꯅ ꯈꯪ ꯅꯪꯅ ꯍꯟꯗꯛ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯃꯈꯥ ꯈꯨꯟꯒꯤ ꯅꯨꯡꯁꯤꯊꯣꯏꯁꯤ ꯂꯨꯍꯣꯡꯅꯕ ꯏꯃꯥꯅ ꯍꯥꯏꯅꯔꯕꯅꯤ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯒꯦ ꯍꯔꯤ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯏꯃꯥ ꯑꯩꯁꯦ ꯄꯥꯈꯪ ꯑꯔꯤꯕꯅꯦ ꯍꯥꯏꯕꯤꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯏꯀꯥꯏꯕꯒ ꯐꯥꯎꯗꯅ ꯏꯃꯥꯗ ꯍꯥꯏꯖꯕꯅꯤ ꯃꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯗꯤ ꯂꯣꯏꯅ ꯅꯨꯄꯤ ꯊꯤꯈ꯭ꯔꯦ ꯄꯤꯕꯥ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯎꯔꯝꯃꯤ ꯇꯣꯝꯕ ꯀꯩꯗꯧꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥꯗ ꯄꯥꯎ ꯇꯝꯂꯤꯗꯨꯕꯣ ꯇꯥꯆꯧ ꯑꯩꯁꯦ ꯄꯥꯈꯪ ꯑꯔꯤꯕ ꯃꯥꯜꯂꯕꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯌꯥꯝꯅ ꯇꯥꯟꯅꯔꯦ ꯑꯩꯁꯦ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯇꯣꯝꯕ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯅꯇꯩꯃꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯑꯗꯨ ꯇꯥꯆꯧ ꯑꯩꯒꯤꯗꯤ ꯌꯨꯝꯒꯤ ꯊꯕꯛꯀ ꯍꯩꯇ꯭ꯔꯗꯤ ꯂꯧꯔꯣꯏ ꯏꯇꯩꯃꯒꯤꯗ ꯊꯕꯛ ꯍꯩꯇꯕꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯈꯪꯂꯤꯕ ꯃꯤ ꯅꯣꯛꯅꯕꯁꯤ ꯊꯨꯅ ꯆꯨꯔꯨꯡꯕꯅꯤꯀꯣ ꯇꯣꯝꯕ ꯅꯇꯩꯃꯗꯤ ꯇꯝꯕꯤꯔꯒꯕꯨ ꯍꯩꯔꯦ ꯅꯪꯒꯤꯗꯤ ꯁꯨꯡꯍꯩ ꯍꯩꯇꯕꯤ ꯑꯣꯏꯖꯅꯤꯀꯣ ꯌꯥꯔꯦꯀꯣ ꯊꯕꯛ ꯍꯩꯇꯕꯤ ꯃꯧꯒ ꯄꯥꯝꯖꯗ꯭ꯔꯦꯀꯣ ꯑꯩ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯁꯨ ꯅꯨꯡꯁꯤꯊꯣꯏꯕꯨ ꯂꯨꯍꯣꯡꯂꯝꯃꯤ ꯊꯣꯏꯅꯣꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯡꯁꯤꯊꯣꯏꯁꯨ ꯑꯇꯣꯝꯕꯤ ꯑꯣꯏꯕꯅ ꯊꯕꯛ ꯅꯤꯡꯊꯤꯅ ꯍꯩꯔꯝꯗꯦ ꯅꯨꯡꯁꯤꯊꯣꯏ ꯂꯨꯍꯣꯡꯕ ꯈꯔ ꯂꯩꯔꯒ ꯂꯩꯀꯥꯏꯗ ꯃꯤ ꯋꯥ ꯉꯥꯡꯕ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯁꯈꯤꯁꯨ ꯊꯣꯏꯅꯣꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯎꯕꯗ ꯀꯂꯛꯇꯨꯅ ꯂꯩꯔꯝꯕꯅꯤ ꯅꯨꯡꯁꯤꯊꯣꯏꯗ ꯏꯟꯁꯤꯟꯈꯤ ꯂꯩꯁꯤꯗꯤ ꯂꯩꯀꯥꯏ ꯀꯣꯏꯗꯕꯅ ꯃꯤꯋꯥ ꯏꯟꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯃꯤ ꯅꯨꯡꯁꯤꯊꯣꯏꯗ ꯏꯟꯁꯤꯜꯂꯤ ꯁꯈꯤꯅ ꯅꯨꯡꯁꯤꯊꯣꯏ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯣꯟꯅ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯅꯤꯅ ꯏꯆꯦ ꯊꯣꯏꯅꯨꯅ ꯅꯪꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯔꯝꯃꯣꯏ ꯅꯆꯦꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯍꯩꯇꯅ ꯂꯥꯛꯄꯅꯤ ꯑꯗꯣ ꯅꯃꯥꯅ ꯇꯥꯛꯂꯒ ꯍꯩꯔꯛꯏꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯣꯡꯃꯇ ꯇꯥꯛꯄꯤꯔꯝꯃꯣꯏ ꯏꯟꯗꯣꯝꯆꯥ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯇꯥꯛꯄꯤꯗꯦ ꯅꯆꯦꯅ ꯇꯥꯛꯏꯗꯣ ꯐꯖꯅ ꯂꯧꯁꯤꯜꯂꯣ ꯍꯦꯛꯇ ꯍꯥꯏꯔꯦ ꯑꯗꯣ ꯏꯆꯦꯅ ꯇꯥꯛꯑꯁꯨ ꯑꯩꯗꯤ ꯊꯕꯛ ꯇꯧꯕ ꯌꯥꯝ ꯇꯜꯂꯤ ꯇꯧꯔꯨꯅꯨ ꯏꯕꯦꯝꯃ ꯅꯆꯦ ꯂꯣꯏꯅ ꯍꯦꯛ ꯇꯧꯍꯜꯂꯨ ꯑꯗꯨꯒ ꯈꯠꯅꯔꯒꯅꯦ ꯅꯪ ꯇꯣꯉꯥꯟ ꯆꯥꯔꯗꯕꯅꯤ ꯅꯪ ꯄꯪꯕ ꯌꯥꯗꯦꯀꯣ ꯅꯆꯦꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯏꯆꯦ ꯊꯣꯏꯅꯨꯅ ꯅꯆꯦꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅꯤ ꯀꯣ ꯏꯕꯦꯝꯃ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯑꯩꯁꯨ ꯈꯪꯂꯅꯤ ꯑꯗꯣ ꯃꯈꯣꯏ ꯇꯥꯇꯣꯟ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯑꯩ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯐꯨꯔꯅꯤ ꯆꯠꯂꯒꯦ ꯏꯗꯣꯝꯆꯥ ꯁꯣꯝꯗꯅ ꯊꯣꯏꯅꯨ ꯁꯥꯎꯅ ꯃꯃꯧ ꯑꯇꯣꯝꯕꯤꯕꯨ ꯆꯩꯔꯝꯃꯤ ꯀꯔꯤꯅꯣꯕ ꯃꯧꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯆꯠꯄ ꯉꯝꯕ ꯅꯨꯄꯤꯁꯤꯕꯨ ꯉꯁꯤꯗꯤ ꯋꯥꯔꯛꯀꯦꯕ ꯃꯧ ꯑꯇꯣꯝꯕꯤꯁꯤ ꯃꯆꯦꯅ ꯇꯧꯕ ꯊꯕꯛꯇꯁꯨ ꯃꯇꯦꯡ ꯄꯥꯡꯗꯦ ꯑꯩꯅ ꯈꯜꯂꯨꯕꯒ ꯇꯧꯔꯛꯏꯁꯤꯒ ꯍꯦ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯏꯃꯨꯡꯗ ꯂꯩꯔꯗꯤ ꯊꯣꯛꯂꯛꯎ ꯅꯨꯡꯁꯤꯊꯣꯏꯁꯨ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕ ꯍꯜꯂꯛꯄꯗ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯏꯅꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯃꯤ ꯏꯁꯧ ꯂꯥꯡꯗꯅ ꯆꯪꯂꯛꯏ ꯀꯔꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯀꯧꯔꯤꯗꯨꯕ ꯊꯣꯡꯒꯥꯜ ꯃꯨꯛꯇꯥꯏꯅꯦ ꯉꯥꯏꯍꯥꯛꯇ ꯌꯨꯝꯁꯤꯗ ꯂꯩꯇꯕꯗ ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥꯝ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯆꯩꯔꯛꯏ ꯅꯨꯡꯁꯤꯊꯣꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯗꯣꯝꯆꯥ ꯁꯈꯤꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯎꯗꯥꯏꯅꯦ ꯃꯈꯣꯏ ꯇꯥꯇꯣꯟꯗꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯅ ꯏꯗꯣꯝꯆꯥ ꯁꯈꯤ ꯍꯣꯏꯗ ꯏꯟꯁꯥꯡ ꯈꯔ ꯂꯩꯒꯦ ꯍꯥꯏꯔꯝꯕꯅꯤ ꯑꯩꯁꯨ ꯏꯄꯥꯝꯗ ꯆꯠꯀꯦ ꯇꯧꯕꯅꯤ ꯀꯔꯤ ꯃꯥꯒꯤ ꯁꯈꯤ ꯍꯥꯏꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯍꯣꯏꯗ ꯏꯟꯁꯥꯡ ꯂꯩꯕ ꯆꯠꯂꯤꯕ ꯃꯣꯏꯗꯗꯤ ꯍꯤꯒꯥꯏꯋꯥ ꯂꯩꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯊꯣꯏ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯁꯤꯅꯤ ꯂꯩꯀꯥꯏ ꯀꯣꯏꯒꯅꯨ ꯌꯥꯗ꯭ꯔꯒꯗꯤ ꯅꯄꯥꯝꯗ ꯆꯠꯀꯣ ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯒꯦ ꯇꯧꯔꯔꯣꯏꯗꯦ ꯍꯥꯏꯔꯒ ꯊꯕꯛ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯂꯩꯔꯝꯃꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ
ꯅꯄꯥꯝꯗ ꯆꯠꯈꯤꯕ ꯌꯥꯅꯤ ꯏꯃꯥ ꯍꯣꯏ ꯏꯇꯩꯃ ꯍꯣꯏꯕꯨ ꯀꯤꯅ ꯆꯠꯄꯗꯣ ꯑꯩ ꯄꯥꯝꯃꯤ ꯄꯤꯕꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯇꯧꯔꯤꯅꯤ ꯍꯟꯗꯛꯇꯒꯤꯅꯤ ꯇꯣꯛꯆꯔꯅꯤꯁꯦ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯁꯤꯊꯣꯏꯁꯨ ꯇꯧꯖꯔꯔꯣꯏ ꯍꯥꯏꯖꯔꯤ ꯊꯣꯏꯍꯦꯟꯕꯒ ꯊꯣꯏꯕꯤꯒꯁꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯃꯤ ꯄꯤꯕꯥꯒ ꯂꯩꯁꯤꯒꯁꯨ ꯊꯣꯏꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯄꯤꯕꯥꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯏꯇꯥꯎ ꯂꯩꯁꯤ ꯆꯪꯂꯣ ꯊꯣꯏꯕꯤꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ ꯏꯇꯥ ꯅꯪꯗꯤ ꯊꯕꯛꯀ ꯌꯥꯝ ꯐꯔꯦ ꯍꯥꯏꯅꯦ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕꯗꯤ ꯍꯩꯔꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕ ꯐꯖꯅ ꯍꯩꯔꯦ ꯏꯇꯥ ꯑꯗꯣ ꯑꯍꯥꯟꯕ ꯆꯥꯛ ꯊꯣꯡꯕꯗꯗꯤ ꯍꯦꯟꯁꯥꯡꯗꯣ ꯊꯨꯝ ꯉꯥꯛꯇ ꯑꯗꯨꯒ ꯆꯥꯛꯇꯨꯅ ꯃꯍꯤ ꯉꯥꯛꯇ ꯇꯧꯔꯝꯅꯤ ꯈꯪꯉꯦ ꯑꯩꯅ ꯊꯕꯛ ꯇꯧꯕꯗꯤ ꯌꯥꯝ ꯇꯟꯕꯅꯤ ꯅꯪꯗꯤ ꯊꯣꯏꯍꯦꯟꯕꯅ ꯂꯩꯁꯦ ꯅꯪꯒꯤ ꯅꯇꯥ ꯊꯣꯏꯕꯤꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯏꯁꯧ ꯌꯥꯝ ꯀꯜꯂꯕꯅꯤ ꯑꯩꯒꯁꯦ ꯐꯨꯒꯦ ꯇꯧꯏ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒꯗꯤ ꯃꯅꯥꯛꯇ ꯆꯪꯕꯕꯨ ꯐꯨꯔꯛꯀꯗ꯭ꯔꯅ ꯀꯤꯖꯔꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯨꯄꯥꯅꯤꯅ ꯏꯃꯨꯡ ꯊꯕꯛ ꯈꯤꯇꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦ ꯏꯆꯥꯁꯨ ꯑꯩꯅ ꯂꯧꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯏꯁꯧ ꯂꯥꯡꯂꯤꯁꯤ ꯐꯔꯕꯅꯤ ꯂꯩꯁꯦ ꯅꯇꯥ ꯏꯕꯦꯝꯃꯁꯦ ꯅꯪꯅ ꯌꯨꯝ ꯍꯟꯕꯗ ꯄꯨꯕꯤꯈ꯭ꯔꯣ ꯌꯥꯔꯤꯕ ꯏꯇꯥꯎꯁꯣ ꯏꯆꯟ ꯊꯣꯏꯕꯤꯁꯤ ꯋꯥꯗꯅ ꯍꯥꯏꯖꯔꯤꯅꯤ ꯅꯪꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯐꯝ ꯊꯣꯛꯇ꯭ꯔ ꯏꯇꯥꯎꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯑꯐꯕ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒꯦ ꯊꯣꯏꯕꯤꯕꯨꯁꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯅꯨ ꯌꯥꯔꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯐꯕ ꯁꯥꯔꯅꯨ ꯌꯥꯖꯔꯦ ꯇꯥꯕꯤꯕ ꯆꯥꯛ ꯆꯥꯔꯨꯅꯕ ꯇꯧꯔꯁꯤ ꯃꯁꯤꯒꯤ ꯇꯧꯁꯤꯟꯅꯕ ꯍꯩꯕ ꯅꯨꯄꯥꯁꯤꯒ ꯋꯥꯔꯤ ꯁꯥꯔꯨꯅꯨ ꯄꯤꯕꯥ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯑꯗꯨꯝ ꯆꯠꯂꯤ ꯂꯩꯁꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯄꯤꯕꯥꯅ ꯂꯩꯁꯤ ꯏꯆꯥ ꯁꯅꯥꯁꯦ ꯆꯥꯛ ꯂꯥꯝꯃꯤꯅꯦ ꯑꯉꯥꯡꯁꯤꯕꯨ ꯆꯥꯛꯁꯦ ꯈꯔ ꯉꯟꯅ ꯄꯤꯖꯕ ꯌꯥꯕꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯇꯧꯒꯗ꯭ꯔꯥ ꯏꯪꯈꯣꯜꯒꯤ ꯊꯕꯛꯄꯨ ꯇꯧꯒꯗ꯭ꯔꯥ ꯏꯆꯥꯁꯤꯕꯨ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯄꯤꯖꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯊꯕꯛ ꯈꯔ ꯌꯥꯎꯍꯜꯂꯨ ꯃꯥꯅ ꯈꯔ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯗꯤ ꯐꯗꯧꯕ ꯀꯔꯥꯏꯗꯒꯤ ꯏꯅꯥꯎꯅꯨꯄꯤ ꯍꯣꯏꯗꯤ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯂꯤꯕꯅꯤ ꯑꯩꯈꯣꯏ ꯇꯣꯝꯕꯅ ꯆꯩꯔꯁꯨ ꯃꯋꯥ ꯂꯧꯗꯦ ꯇꯣꯝꯕꯅ ꯊꯕꯛ ꯁꯨꯕ ꯍꯦꯛ ꯆꯠꯈ꯭ꯔꯗꯤ ꯂꯩꯀꯥꯏ ꯀꯣꯏꯈ꯭ꯔꯅꯤ ꯆꯩꯗꯅꯕꯅ ꯇꯣꯝꯕꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯑꯃꯨꯛ ꯍꯜꯂꯛꯏ ꯊꯣꯏꯅꯨꯅ ꯀꯔꯤꯅꯣ ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯇꯧꯔꯤꯁꯤꯕꯨ ꯂꯩꯀꯥꯏ ꯃꯤꯅ ꯃꯃꯧ ꯑꯇꯣꯝꯕꯤꯁꯤꯗꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯄꯥꯝꯃꯤ ꯁꯈꯤꯒꯤ ꯃꯌꯨꯝꯗꯇ ꯂꯩ ꯍꯥꯏꯅꯤꯅꯦ ꯇꯧꯔꯤꯁꯦ ꯂꯩꯁꯤꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯅꯥꯎ ꯅꯨꯄꯤ ꯍꯣꯏꯗꯤ ꯂꯩꯀꯥꯏꯗ ꯂꯩꯍꯧ ꯑꯩꯅ ꯆꯩꯕꯁꯨ ꯇꯥꯗꯦ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯉꯥꯡꯅꯔꯤꯅꯦ ꯃꯥꯒꯤ ꯁꯈꯤ ꯍꯥꯏꯕꯤ ꯌꯨꯝꯒꯥꯏꯕꯤꯁꯦ ꯃꯥꯅ ꯌꯨꯝꯁꯦ ꯍꯦꯛ ꯊꯨꯒꯥꯏꯗꯧꯔꯤꯀꯣ ꯄꯤꯕꯥꯅ ꯏꯃꯥ ꯇꯣꯝꯕ ꯍꯜꯂꯛꯈꯤꯁꯅꯨ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯎ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯏꯃꯥꯅꯁꯨ ꯃꯧ ꯑꯇꯣꯝꯕꯤꯗ ꯂꯩꯀꯥꯏ ꯆꯠꯇꯅꯕ ꯆꯩ ꯅꯠꯇ꯭ꯔꯗꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯒꯅꯤ ꯏꯃꯥ ꯑꯩꯅ ꯆꯩꯕꯁꯨ ꯇꯥꯗꯦꯅꯦꯍꯦ ꯃꯆꯦꯅ ꯆꯩꯕꯁꯨ ꯐꯠꯇꯅ ꯎꯏ ꯇꯣꯝꯕꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯀꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯥꯔꯝꯃꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥꯒ ꯄꯤꯕꯥꯒꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯁꯨ ꯇꯥꯔꯝꯃꯤ ꯇꯣꯝꯕꯅ ꯃꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯅꯨꯡꯁꯤꯊꯣꯏꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯃꯈꯥꯔꯣꯝꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯕꯤ ꯁꯈꯤꯒ ꯑꯃꯨꯕꯤ ꯍꯣꯏꯒ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯂꯩꯍꯧꯔꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯁꯨ ꯍꯩꯇꯦ ꯇꯝꯁꯨ ꯇꯝꯗꯦ ꯅꯇꯩꯃꯁꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯇꯧꯒꯗ꯭ꯔꯥ ꯃꯆꯥ ꯑꯁꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯃꯀꯣꯛꯁꯦ ꯉꯥꯎꯔꯕꯅꯤ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯅꯨꯄꯤ ꯑꯃ ꯍꯜꯂꯛꯈꯤꯁꯅꯨꯕ ꯇꯣꯝꯕ ꯐꯨꯕ ꯆꯩꯕꯒꯤ ꯃꯍꯨꯠꯇ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯅꯇꯩꯃꯁꯤ ꯌꯨꯝꯒꯤ ꯊꯕꯛ ꯍꯩꯔꯒ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯇꯥꯛꯄꯤꯕꯗꯒꯤ ꯍꯩꯔꯛꯂꯤꯕꯅꯤ ꯇꯣꯝꯕ ꯏꯅꯥꯎꯅꯨꯄꯤꯗꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯋꯥꯈꯜ ꯇꯥꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯅ ꯊꯝꯕꯤꯁꯤ ꯇꯣꯝꯕ ꯅꯨꯡꯁꯤꯊꯣꯏꯅ ꯀꯔꯤꯅꯣ ꯏꯆꯦꯅ ꯅꯅꯥꯎ ꯅꯨꯄꯥꯗ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯅ ꯋꯥꯔꯤ ꯁꯥꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯍꯦꯛ ꯇꯥꯏ ꯅꯨꯡꯁꯤꯊꯣꯏ ꯀꯩꯅꯣ ꯅꯪꯅ ꯑꯍꯜꯁꯤꯡꯅ ꯉꯥꯡꯂꯤꯕꯗꯣ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯄꯗ ꯉꯥꯡꯂꯤꯕ ꯆꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯐꯠꯇꯕ ꯇꯥꯔꯤꯕꯅꯤꯅꯦ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯒꯤ ꯐꯅꯕ ꯅꯆꯦ ꯍꯣꯏ ꯅꯇꯩ ꯍꯣꯏꯅ ꯍꯥꯏꯔꯤꯁꯤ ꯂꯩꯀꯥꯏ ꯀꯣꯏꯕꯗ ꯆꯩꯔꯤꯕ ꯑꯩꯈꯣꯏꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯅꯦ ꯌꯥꯔꯦ ꯏꯃꯥꯁꯨ ꯏꯆꯦꯒꯤꯗꯤ ꯊꯕꯛ ꯌꯥꯝ ꯃꯇꯦꯡ ꯇꯧꯕꯤ ꯑꯩꯒꯤꯗꯤ ꯀꯔꯤ ꯊꯕꯛꯄꯨ ꯃꯇꯦꯡ ꯇꯧꯕꯤꯒꯦ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯅꯕꯨ ꯊꯕꯛ ꯀꯔꯤ ꯇꯧꯒꯦ ꯅꯆꯦꯒꯤ ꯊꯕꯛꯇꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ ꯅꯆꯦꯗꯤ ꯏꯃꯥꯅ ꯃꯇꯦꯡ ꯇꯧꯕꯤꯒꯦ ꯍꯥꯏꯔꯁꯨ ꯃꯥ ꯑꯗꯨꯝ ꯇꯧꯖꯒꯦ ꯏꯃꯥ ꯌꯥꯎꯔꯛꯀꯅꯨꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯇꯣꯝꯕꯅ ꯅꯨꯡꯁꯤꯊꯣꯏ ꯅꯪ ꯅꯄꯥꯝꯗ ꯊꯤꯟꯕꯤꯒꯦ ꯂꯥꯛꯑꯣ ꯅꯪꯒꯤ ꯅꯇꯧꯗꯣ ꯅꯄꯥꯝꯗ ꯇꯧꯔꯁꯨ ꯆꯠꯂꯣ ꯇꯣꯝꯕꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯐꯨꯔꯝꯃꯤ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯄꯨꯔꯣꯏꯕꯅ ꯐꯨꯕꯗꯒꯤ ꯇꯧꯖꯔꯔꯣꯏ ꯍꯥꯏꯖꯔꯤ ꯂꯩꯁꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯗꯁꯨ ꯈꯔ ꯇꯝꯕꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏꯗꯤ ꯍꯩꯔꯝꯗꯦ ꯏꯆꯦ ꯁꯅꯥꯊꯣꯏꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯆꯠꯄꯗ ꯏꯆꯥ ꯁꯅꯥꯊꯣꯏꯁꯨ ꯄꯨꯕꯤꯒꯦ ꯍꯣꯏ ꯄꯨꯕꯤꯌꯣ ꯅꯇꯩꯒꯤ ꯏꯪꯈꯣꯜꯗ ꯂꯩꯍꯧꯕꯅꯤ ꯊꯣꯏꯅꯨꯅ ꯃꯧ ꯑꯇꯣꯝꯕꯤ
ꯏꯃꯧꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯏꯃꯥ ꯍꯣꯏ ꯅꯨꯡꯉꯥꯏꯔꯦ ꯅꯆꯦꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯍꯩꯇꯅ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯇꯥꯛꯄꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯆꯦꯅ ꯅꯪꯕꯨ ꯑꯃꯨꯛ ꯇꯥꯛꯄꯤꯔꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯅꯨꯡꯁꯤꯅꯔꯕꯗꯤ ꯏꯃꯥ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯤ ꯍꯩꯍꯩꯗꯤꯌꯦ ꯏꯃꯥ ꯅꯃꯧꯅ ꯑꯄꯪꯕꯤ ꯑꯣꯏꯔꯕꯒꯤ ꯏꯃꯥ ꯍꯣꯏ ꯏꯆꯦ ꯍꯣꯏꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯨꯔꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯁꯨ ꯌꯨꯝꯗ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯣ ꯊꯦꯡꯈꯤꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯋꯥ ꯉꯥꯡꯅꯕꯤ ꯑꯃꯨꯕꯤ ꯑꯃꯗꯤ ꯁꯈꯤꯁꯨ ꯊꯣꯏꯅꯣꯒꯤ ꯏꯃꯨꯡꯕꯨ ꯀꯜꯂꯛꯂꯝꯃꯤ ꯑꯃꯨꯕꯤꯅ ꯊꯣꯏꯅꯣꯒꯤ ꯏꯃꯨꯡꯕꯨ ꯊꯨꯒꯥꯏꯅꯕ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯐꯠꯇꯕ ꯃꯇꯧꯕꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯃꯨꯕꯤꯅ ꯁꯈꯤꯌꯥ ꯅꯣꯏꯕꯨ ꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯍꯟꯗꯛꯇꯤ ꯃꯇꯩ ꯃꯅꯥꯎ ꯌꯥꯝ ꯈꯥꯏꯗꯣꯛꯅꯗꯧꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯑꯃꯨꯕꯤ ꯀꯅꯥꯒꯤ ꯃꯇꯩ ꯃꯅꯥꯎꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯈꯥꯏꯗꯣꯛꯆꯔꯣꯏ ꯁꯈꯤꯌꯥ ꯅꯪ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ ꯏꯆꯦ ꯊꯣꯏꯅꯨꯒꯤ ꯃꯃꯧ ꯑꯇꯣꯝꯕꯤꯗꯣ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯃꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯒꯁꯦ ꯌꯥꯝꯅ ꯂꯤꯔꯤ ꯄꯣꯠꯅꯤ ꯃꯧ ꯑꯍꯟꯗꯨꯁꯨ ꯂꯥꯛꯄꯗ ꯊꯕꯛ ꯍꯩꯇꯗꯅ ꯇꯧꯕꯗꯣ ꯑꯇꯣꯝꯕꯤꯁꯨ ꯀꯔꯤꯝꯇ ꯍꯩꯇꯕꯅꯤ ꯆꯨꯝꯃꯤꯅꯤ ꯏꯆꯦ ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯂꯥꯛꯂꯤꯕꯅꯤ ꯏꯆꯦ ꯊꯣꯏꯅꯨꯒꯤ ꯃꯃꯧ ꯅꯨꯄꯤꯁꯤꯡꯁꯦ ꯑꯃꯠꯇ ꯍꯦꯛ ꯌꯨꯝꯒꯤ ꯊꯕꯛ ꯍꯩꯔꯒ ꯂꯥꯛꯇꯦ ꯑꯗꯨꯅ ꯏꯆꯦ ꯊꯣꯏꯅꯨꯗꯤ ꯌꯥꯝꯅ ꯋꯥꯖꯔꯤ ꯋꯥꯖꯁꯅꯨ ꯂꯨꯈ꯭ꯔꯥꯕꯤꯗ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏꯕꯕꯨ ꯏꯆꯦ ꯊꯣꯏꯅꯨꯇꯅꯤ ꯑꯁꯨꯝꯅ ꯑꯃꯨꯕꯤꯒ ꯁꯈꯤꯒ ꯃꯤꯋꯥ ꯉꯥꯡꯅꯔꯤꯉꯩ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯄꯥꯝ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯂꯝꯃꯤ ꯅꯨꯡꯁꯤꯊꯣꯏꯅ ꯐꯠꯇꯕ ꯄꯥꯎ ꯏꯟꯁꯤꯜꯂꯛꯀꯅꯤ ꯈꯪꯗꯨꯅ ꯑꯃꯨꯕꯤꯕꯨ ꯀꯧꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯅꯨꯡꯁꯤꯊꯣꯏ ꯏꯃꯧꯗꯤ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯏꯗꯣꯝꯆꯥ ꯑꯩ ꯄꯥꯝꯗ ꯆꯠꯂꯨꯕꯅꯤ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯁꯤꯗ ꯆꯪꯂꯛꯈꯣꯅꯦ ꯅꯪꯕꯣ ꯏꯗꯣꯝꯆꯥ ꯑꯅꯤꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯅꯨꯡꯁꯤꯊꯣꯏ ꯅꯆꯦꯒꯤ ꯃꯆꯥꯁꯦ ꯅꯄꯥꯝꯗ ꯄꯨꯕꯤꯔꯨꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯕꯨ ꯅꯆꯦꯅꯗꯤ ꯌꯥꯝꯅ ꯆꯦꯍꯧꯋꯤ ꯅꯪꯕꯨ ꯃꯆꯥꯁꯤ ꯃꯥꯡꯍꯟꯗꯣꯔꯦꯅ ꯑꯁꯦꯡꯕ꯭ꯔꯣ ꯏꯗꯣꯝꯆꯥ ꯅꯨꯡꯁꯤꯊꯣꯏ ꯁꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯨꯕꯤꯅ ꯇꯝꯃꯛꯄ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗ ꯃꯆꯦ ꯂꯩꯁꯤꯕꯨ ꯁꯥꯎꯔꯝꯃꯤ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯏꯆꯦ ꯅꯅꯥꯎꯅ ꯏꯆꯥ ꯁꯅꯥꯊꯣꯏꯁꯤ ꯏꯄꯥꯝꯗ ꯄꯨꯔꯨꯕꯗ ꯏꯆꯦꯗ ꯑꯩꯕꯨ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯏꯅꯥꯎꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦꯅꯦꯍꯦ ꯑꯩꯒꯤ ꯐꯅꯕ ꯋꯥ ꯍꯥꯏꯕꯤꯔꯒ ꯏꯆꯦꯅ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯔꯦ ꯃꯧ ꯑꯇꯣꯝꯕꯤ ꯅꯄꯥꯝ ꯆꯠꯂꯨꯕ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯏꯁꯧ ꯍꯧꯔꯛꯂꯤꯁꯦ ꯇꯣꯝꯕꯅ ꯉꯁꯤꯗꯤ ꯅꯄꯥꯝꯗ ꯆꯠꯂꯨ ꯅꯨꯄꯤꯅ ꯇꯣꯝꯕꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯑꯃꯨꯛꯁꯨ ꯐꯨꯔꯝꯃꯤ ꯊꯣꯏꯅꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯈꯥꯝꯖꯤꯜꯂꯤ ꯅꯨꯡꯁꯤꯊꯣꯏꯁꯨ ꯂꯥꯟꯖꯔꯦ ꯍꯥꯏꯖꯩ ꯍꯣꯏ ꯃꯥ ꯅꯆꯥ ꯁꯤꯗꯧꯔꯦ ꯑꯩꯌꯥ ꯅꯨꯄꯥꯅ ꯐꯨꯕꯗ ꯍꯣꯏ ꯃꯥ ꯃꯤꯋꯥ ꯌꯥꯝ ꯂꯧꯔꯗꯤ ꯐꯨꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯏꯃꯥ ꯀꯧꯒꯦꯔꯥ ꯏꯄꯥ ꯀꯧꯒꯦꯔꯥ ꯐꯨꯔꯗꯕꯅꯤ ꯉꯁꯤꯗꯤ ꯃꯈꯣꯏ ꯇꯥꯊꯣꯛ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯔꯣꯏꯒꯦ ꯑꯩ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯃꯤꯋꯥꯁꯨ ꯂꯧꯔꯔꯣꯏ ꯌꯥꯝꯅ ꯅꯥꯏꯌꯦ ꯃꯈꯣꯏ ꯇꯥꯇꯣꯟꯅ ꯐꯨꯕꯁꯦ ꯃꯧ ꯑꯇꯣꯝꯕꯤ ꯉꯁꯥꯏ ꯑꯌꯨꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯁꯦ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯔꯤꯗꯨꯕꯣ ꯑꯇꯣꯝꯕ ꯌꯥꯔꯦ ꯏꯃꯧꯕꯨ ꯐꯨꯔꯅꯨ ꯏꯃꯧꯁꯤꯡ ꯐꯨꯕ ꯌꯥꯗꯦ ꯉꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯂꯧꯔꯅꯨꯀꯣ ꯏꯆꯦ ꯅꯅꯥꯎꯅ ꯁꯣꯏꯈ꯭ꯔꯦ ꯏꯆꯦꯕꯨ ꯑꯩꯅ ꯋꯥꯔꯧꯔꯨꯔꯦ ꯉꯁꯤꯗꯒꯤꯗꯤ ꯏꯆꯦ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕ ꯏꯜꯂꯒꯦ ꯉꯁꯤꯗꯒꯤꯗꯤ ꯏꯅꯥꯎꯁꯨ ꯋꯥꯈꯜ ꯇꯥꯔꯣꯀꯣ ꯄꯤꯕꯥꯅ ꯂꯩꯁꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯁꯅꯥꯊꯣꯏꯁꯨ ꯆꯥꯛ ꯂꯥꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯇꯣꯝꯕꯅ ꯐꯨꯕꯗꯒꯤ ꯅꯨꯡꯁꯤꯊꯣꯏꯁꯨ ꯋꯥꯈꯜ ꯇꯥꯕꯤ ꯃꯧ ꯑꯃ ꯑꯣꯏꯔꯤ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯂꯩꯁꯤꯒ ꯊꯣꯏꯅꯨꯒꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏꯗꯤ ꯈꯔ ꯍꯩꯖꯔꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯤ ꯂꯧꯕꯗꯤ ꯍꯩꯅꯔꯝꯗꯦ ꯅꯨꯡꯁꯤꯊꯣꯏꯅ ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯉꯥꯡꯁꯦ ꯀꯞꯄꯤ ꯑꯃꯨꯛꯇ ꯊꯦꯝꯕꯤꯌꯣꯕ ꯀꯔꯤꯅꯣ ꯅꯨꯡꯁꯤꯊꯣꯏ ꯃꯃꯥꯅ ꯊꯦꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯊꯦꯝꯗꯣꯏꯅꯣ ꯍꯩꯇꯦꯀꯣ ꯑꯩ ꯏꯇꯩꯗꯤ ꯏꯆꯦꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯁꯤꯗꯤ ꯀꯔꯤꯝ ꯇꯧꯕꯤꯗꯦ ꯑꯉꯥꯡꯁꯦ ꯀꯞꯄ ꯇꯣꯛꯑꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯉꯥꯡꯗꯨ ꯄꯤꯔꯣ ꯑꯃꯨꯛ ꯀꯞꯁꯤꯟꯅꯗ꯭ꯔꯁꯨ ꯃꯧ ꯑꯇꯣꯝꯕꯤ ꯏꯁꯨ ꯊꯣꯏꯕꯤꯕꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯗꯤ ꯇꯣꯝꯕ ꯑꯉꯥꯡ ꯄꯝꯅꯤꯅꯤ ꯇꯧꯔꯤꯗꯣ ꯑꯉꯥꯡꯒ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯤꯅꯤ ꯇꯧꯔꯤꯁꯦ ꯃꯥ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡꯁꯦ ꯀꯞꯄꯦꯅ ꯄꯝꯕꯤꯕꯅꯤ ꯂꯩꯁꯤꯁꯨ ꯃꯄꯥꯝꯗ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯇꯣꯝꯕꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯔꯝꯃꯤ ꯂꯩꯁꯤꯅ ꯃꯣꯏꯇꯥꯆꯧ ꯇꯣꯝꯕꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯑꯉꯥꯡꯁꯤꯕꯨ ꯄꯝꯕꯁꯨ ꯍꯩꯇꯦ ꯇꯧꯔꯤꯁꯤ ꯅꯨꯡꯁꯤꯊꯣꯏꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯇꯣꯝꯕ ꯏꯅꯥꯎꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯏ ꯏꯆꯥ ꯅꯨꯄꯤꯗꯨ ꯁꯤꯕ ꯇꯥꯔꯦ ꯑꯝꯇ ꯄꯤꯔꯣ ꯇꯥꯆꯧꯁꯤꯗꯤ ꯑꯉꯥꯡ ꯀꯞꯄꯦꯅ ꯄꯝꯕꯅꯤ ꯏꯅꯥꯎ ꯏꯆꯦ ꯍꯜꯂꯛꯑꯦ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯏꯆꯦ ꯊꯣꯔꯛꯑꯦ ꯏꯆꯦ ꯑꯉꯥꯡꯅꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯀꯞꯄꯤ ꯉꯁꯤꯗꯤ ꯍꯣꯏ ꯏꯆꯦ ꯄꯝꯕꯤꯔꯒꯦ ꯅꯣꯏꯅ ꯏꯆꯥꯅꯨꯄꯤꯁꯦ ꯍꯥꯠꯇꯣꯔꯤ ꯄꯝꯕꯗ ꯑꯉꯥꯡ ꯄꯝꯕꯕꯨ ꯁꯣꯔ ꯐꯨꯟꯗꯨꯅ ꯁꯤꯔꯅꯤ ꯏꯆꯥꯗꯣ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯏꯆꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯤ ꯍꯣꯏꯅꯦ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ
ꯑꯗꯨ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯊꯣꯡꯕ ꯍꯩꯒꯗꯧꯔꯤꯕ꯭ꯔꯣ? ꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯦ ꯈꯔ ꯆꯥꯛ ꯊꯣꯡꯕꯗꯤ ꯍꯩꯔꯤ, ꯑꯗꯨꯕꯨ ꯍꯥꯎꯅ ꯊꯣꯡꯕꯗꯤ ꯍꯩꯇꯦꯀꯣ꯫ ꯑꯩꯁꯨ ꯏꯆꯦꯅ ꯇꯥꯛꯄꯤꯕꯗꯒꯤ ꯍꯥꯎꯅ ꯊꯣꯡꯕ ꯍꯩꯔꯦ, ꯊꯨꯝꯒ ꯑꯃꯠꯇ ꯌꯥꯛꯑꯔꯣꯏ꯫ ꯆꯥꯛ ꯊꯦꯡꯈꯤꯅꯤ, ꯊꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯁꯨꯃꯥꯏꯅ ꯏꯃꯨꯡꯁꯦ ꯅꯨꯡꯁꯤꯅꯔꯗꯤ ꯂꯩꯀꯥꯏꯅꯁꯨ ꯋꯥ ꯍꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯉꯁꯤꯗꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯏꯆꯥ ꯏꯃꯧ ꯏꯁꯨꯁꯤꯡꯒꯤ ꯅꯨꯡꯁꯤꯕꯁꯤ ꯎꯕꯗ ꯏꯃꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯃꯥ, ꯉꯁꯤ ꯏꯃꯥꯅ ꯍꯔꯥꯎꯕꯁꯤ ꯎꯕꯗ ꯅꯆꯥꯁꯤꯡꯁꯨ ꯄꯦꯟꯖꯔꯤ ꯏꯃꯥ꯫ ꯄꯨꯟꯁꯤꯒꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯉꯁꯤꯗꯒꯤ ꯏꯃꯥꯁꯤ ꯌꯥꯝꯅ ꯄꯦꯜꯂꯤ, ꯏꯆꯥ ꯏꯃꯧꯒꯤ ꯁꯦꯕꯥꯗ